Masigi oiba tongan collection miyamda thamjage China na Tibet ki thawdo wathokta khut thingjindanaba India da takshin khre haiba wafam thamjage Dalai Lama gi incarnation gi matangda India gi Minority Affairs Minister Kiran Rijiju na phongdokhiba wafam amabu China gi makaidagi yaningdaba ulakpaga loinana Dalai Lama gi incarnation amasung Tibet ki thawdo wathok kayada India na khut thingjilaktanaba khangalakkhre haiba wafam asina ahan boy miyamda kudul thamjage amadi miyeng tabiri bapudamakpu taram okchabaga loinana ikaikumna butchari India की Minority Affairs Minister Kiran Rijiju na Dalai Lama की मथंगी incarnation asi spiritual leader masana खंजगदबनी मथंगी Dalai Lama खनबगी मतंगदा कनागुंबा लेबाक अमत्तना खुद थिंगजिनफम थोकते हाइना फोंगदोखरबा मतुंगदा China की मकैदगी India की minister asibu अकन ममओंगदा यनिंगदबा फोंगदोकपगा लोइनना Tibet की मरी लैनबा थौदो वतोकसिंगदा India na खुद थिंगजिनदुना China अमसुंग India की मरक्ता फगलकलिबा मरीसिंग asi कहंदनबा होनगदबनी हाइना चेक्शन वारल थमखि Minister Kiran Rijiju na हौकिबा सगोलसन निमित्ता Dalai Lama gi सायोन खनबगी वारेप असे established institution खक्तना लेपसगदबनी अमसुंग Tibet की Buddhist लुचिंगबा मसामंगना लेपसगदबा फिरेमनी मासिदा कनागुंबा अमत्तगी वारेप लौफम थोकते हाइना फोंगदोकिबा वफम अमबु China gi मकैदगी अकन ममओंगदा यनिंगदबा फोंगदोकपगा लोइनना मीडियादा थमखिबा वरल अमदा China gi foreign ministry gi वांगांगलोय माउनिंगना Tibet की थौदो वतोकसिंगबु India na इकाई खुमनगदबनी हाइना अकन बो वफमसिंग थमखि वांगांगलोय असिना मखा तारादुना हाइ तरागा मरी सुबा Dalai Lama खनबदा India na anti China ओइबा मओंगदा वफम कया फोंगदोकलिबा असि यामना नुंगनांगबा फावी अमसोंग Tibet pu China na Jijang haina खंगनबगा लोइनना लेबाक असिगी थौदो वतोकसिंगदा खुद थिंगजिलुबगी मथौ तादि हाइखि China gi वांगांगलोय माउनिंगना Dalai Lama अमसोंग Pasien Lama gi सायोन खनबदा China na खोंगफम चेतना लेपखि लेबाक मनुंगदगी लाइनिंग लाइशोनगी नाटकी अमसोंग पुवारीगा मरी लैनबा मिफमसिंगदा युमफम ओइरगा हौजिकी तरागा मरी सुबा Dalai Lama असि खनखिबनी ममांगदा पलंबा China gi central government na ayaba piduna hauzik taraga mari suba Dalai Lama asi khankibani Dalai Lama gi sayol khanba haiba asi China gi law and regulation da piba lining laishon gi thorong kaya amasung puwari gi mifam sing gi thorong kaya makhada chathakibani India na lebak manungi thawdo wathokta khut thingjilakpa haiba asi lebak ani gi marida khaibung tananabagi thawsilama sangatpani hainasu China na maral siki makha satarakpada nungtil pause gi chifong ama oiriba kangla pawdagi lokhot charaga thamjige Indo Myanmar border fencing gi thabakta apan bapirak pasing थेंगनबा SOI gi team sing deploy tawkre haire Myanmar amasung Manipur gi lonaba ngamkhoi gi sarukta hauzik chattariba border fencing khabagi thabak asida Kuki amasung Naga gi tongan ba CSO sing na apan ba kaya pirabasu central government ki makaidagi madubu sabsana mayuk naduna border fencing khabagi thabak makhata na chattari Indo Myanmar border fencing khabagi thabak chattariba asida hena khumang choksinanaba amasung lebak ani gi ngamkhoi da yungliba subsidiary pillars sing suna laitabam pham sing da border alignment gi tabakta khudongsa daba kaya mayok nariba asida border fencing khabagi tabak tawriba BRO gi mateng pangnabagi damak central government ki makaidagi survey of India SOI gi ahenba team tharaktuna border da deploy tawba haukre central government ki makaidagi free movement regime ase manage tawnaba amasong border security ase hena katka hanbaga mari leinana paikhatliba border strategy gi manung channa Manipur gi sector yauna Indo Myanmar border gi kilometer 1493 sangba fencing gi tabak ase athubada khaiba lusinaba gi thabak yamna kanna chathari Indo Myanmar border gi saruk asida border security management gi manungchana border fencing khaba yauna chingi yamna ngamba khudong chiningai oiba jaga singdadi surveillance system sing install tawbagi thabak su pilot project ama oina pakhatpa haukre border fencing khabagi thabak ase mapung phana free movement regime ase chanan khidraba matungdani haukiba chahi 2024 da central government ki makaidagi Myanmar gi border da fencing khabagi thabak pakhatpaga mari lenana pa kor lising kontra approve tawkrabani hauzik BRO gi makaidagi international border gi Manipur sector da Myanmar ga lonaba kilometer 409 gi saruk ase fencing khabagi thabak yamna kanna chathari maru oina Myanmar da hauzik thokliba rajniti gi tang ta da bapibam asina maram oiraga lebak asida security gi nungnangba ase leptana hengalakpa amasong Manipur da refugees sing leptana changsilakliba ase thingnaba border fencing khabagi thabak asida ahen memieng thamduna paikhalakibani aduga Naga amasung Kuki body sing gi makaidagi de border fencing asina lebak ani ki ngangkhoi da tariba makhoi gi historical ethnic tai adu thadatna ba hotna bani haina yamna kanna ayatpa pina ba hotna baga loinana border fencing khabagi thabak asida athingba kaya supiri adubu central government ki makaidagi de
border fencing gi thabak ase hena thujinaba surveillance of India gi team sing border da deploy tawduna Indo-Myanmar border gi ground level demarcation gi thabak ase loishinanaba kanna honari haukiba June 13 da central government ki instruction matung ina Manipur gi Home Department na Chandel Technopol Churachandpur Ukhul amasung Kamjong district ki DC singda Indo-Myanmar border da surveillance of India gi team sing deploy tawbagi matangda khanaki basu laikrabani loinana surveillance of India gi team sing field development ga mari lainana mathau tab tabak sang paikhanaba khangan basu laikre border fencing khabagi tabak tawriba BRO gi makai dagi yamna toina fencing khabagi tabakta ayetpa apan kaya pirakbaga mari lainana Ministry of Home Affairs ta khangalakpagi matung ina ministry asina tangkak kaya da high level meeting pangthoklaba matung da surveillance of India gi team sing ase deploy tawkhibani haukiba me taraga mari da Ministry of Home Affairs ki joint secretary border management gi chairmanship makhada mifam pangthoktuna border fencing and road walk Road 2 Company operative base of Assam Rifles amasong entry exit point on Indo-Myanmar border gi thabak sing asagi program review tawba laikre meeting aduda Myanmar amasong Manipur gi ngamkhai anigi marakta yungliba subsidiary pillars sing maru oina border pillar number 81 dagi 85 fawbagi suna laitabana demarcation da khudongsa daba amadi nakal animakki local singna athingba pirakpa kaya leiriba asagi matang da su yamna kupna khanaki loinana meeting aduna border fencing gi alignment sing BRO na finalize tawba da mateng pangnaba survey of India gi field team ama nominate tawraba matungda tharakhibani hairiba team asida Assam Rifles BR amasong Manipur government ki official sing yauri Indo-Myanmar border fencing asiga mari lainana May 18 ta Ministry of Home Affairs ki officials sang yauna mifam ama pangthokre loinana mifam aduna surveillance of India na ground physically da yumpham oiraga border alignment ki demarcation ase loshinabasu warib lauki loinana senior supervisor Supriyo Das na lead tawba surveillance of India ki field team ama border da deploy tawnabagi wafam ase haukiba June anida Directorate of SOI Silong na Manipur government ta khangalakkhibni loinana team asina BR of amasong state authority ga loinana Technopol district ki border pillar number 79 km Kungataruk Sandel district ki border pillar number 67 5.41 km Technopol district ki border pillar number 88 km 14.90 Sandel district ki border pillar number 70 km Taramatay amasong Churachandpur district border pillar number 47 km to 9.94 ase ground ta physically analyze tawna bakhangan khi masigi matungina Manipur Sarkar gi Home Department ki makai dagi June 13 da Manipur Police ki DGP Assam Rifles ki senior officer mari lainaba border district sing asigi DC amasong SP sing da ai bachirol thaduna field survey of India ki team sing adu support tawnana ba khangan khiba laikre official source asina makhata na hairibana BRO amasong SOI gi team gi makai dagi hoji pakhaliba thabak ase border alignment ta chayenaba lairiba ase loshinanaba ground demarcation ase finalize tawduna infrastructure amasung security operation gi thabakta hena effective oina pakhatpa yana bani hairi Makhatana PM IMPHAL da LAKPA mari lainana Union Home Secretary amasong Governor gi level ta tongan bamifam anirak pangthokre hairi Kangluk irang mayok nariba state asida hojik pawbagi official oina Prime Minister Narendra Modi IMPHAL da lakani haiba laktoktrabasu Union Home Secretary amasong Governor gi level da security sing yauna tongan bamifam anirak pangthokre hairi loinana state government ki makai dagi Prime Minister Khongsat ki mangoinana state asida paikhatliba infrastructure project sing atuba matamda loshinana ba akanba instruction ga loinana thabak paket bahau krehari Prime Minister IMPHAL da lakpa yai haibagi ingit ama leirabasu haujuk pawbagi oinadi official oina laukthokpa amata leitri masak maming taktokning daba senior security official amana Hindustan Pause da phangdokkibada Prime Minister gi IMPHAL gi khongsat ka mari leinana Union Home Secretary Govind Mohan amasong Manipur gi Governor Ajay Kumar Balana tongana chair lauduna security gi makok thongba official sing yauna mifam anirak pangthokre loinana Prime Minister gi IMPHAL khongsat ki mangoinana haujuk pakhalakliba infrastructure project sing athubada loishinanaba mari leinaba official singda akanba instruction pi krehari New Delhi da leiba BJP ki senior functionary amana phangdokhibada Prime Minister IMPHAL da khongchat pangthoknaba tharang tawri adubu haujuk pawbagi oinadi chapchana matam lepa leitri karigumba Prime Minister ase IMPHAL da lakpa tarabadi kangluk irang thokkiba 2023 gi May 3 dagi mangoinana ing 2022 gi February thada Manipur da laklamba adugi matungda handaki asina ahanba oigadawri ing 2023 gi May 3 dagi hauna state
asida kangluk ki irang tholakkraba matung kuki amasong maitai kangluk anigi marakta security force na buffer zone haiba ama khaidoktuna changthok changsen yadana hojik phawwa leiribani adumakpu leiriba irang ase atuba matamda losinanaba union home ministry gi mekaidagi hojik su kuki amasong maitai phuruki oina tongan ba CSO singi level yauna belkayada wari sanaduna tungkoinagi oiba solution ama langnaba honabadi leptri haukiba irai numita su kuki jo insurgent group senga masong ministry of home affairs ki official senga wari sanabasu laikre senior security officer asina makata na phongdokibada PM gi IMPHAL khongsat ase July thagi ani suba natraga ahum suba sewalda oiraba yai adubu hojik phawbugi oinadi chapchana tarik lepa laitre prime minister gi IMPHAL khongsat asiga mari lenana hojik IMPHAL Valley amasong Churachandpur tongan ba helipad ani sembagi thabak yamna kanna sathari karigumba prime minister state asida lakpa tarabadi IMPHAL Valley da hana thunglaba matung sopar da Churachandpur tamna chatuna kuki jogi maru oiba official singa unagani prime minister gi khongsat asiga mari lenana maru oina mantri pukri da leiba new secretariat building amasong Manipur police headquarter gi thabak sing athu bada losinana basu governor gi maikai digi mari leinaba sing da akanba instruction pikre masiga loinana Valley amasong Churachandpur district ki oina prime minister na satkadaba lambi sing finalized tawkhre Manipur gi BJP functionary amana phongdokibada hojik pawbugi oina prime minister IMPHAL da lakani haibagi chapchaba official oiba khangalakpaji leitri adubu prime minister lakpa yai haibagi thajaba leibana masigi thorang singdi packet bahore karigumba prime minister IMPHAL da lakpa tarabadi July 18 dagi hawgadoriba parliament ki monsoon season gi mangoinana oiba yai adubu prime minister Narendra Modi ase hojik foreign lebak manga da tour pangthokpada natana Brazil da pangthokadoriba BRICS summit chu saruk yagani maraga sida masak naiba tribe civil society organization ama oiriba Jomi council gi makaidagi karigumba prime minister state asida lakpa tarabadi taram okane karigumba mahak lakpa tarabadi kangluk ki irang na maram oiraga hojik state asida awaba kaya mayok nariba se soidana kokpa ngamgani haibagi thajaba lei haike makha chatarakpada president rule gi lengakna lansona rakliba nakal ani bu disarm tawna bohona baleptri ahing amada technopol kangpokpi chandel amasung Churachandpur district lochilamba nomai chani ga ahum maru amasung bomb sing pagat khaire May ahum 2023 dagi kukijo terrorist singna Manipur dagi makoi gi separate administration logani haiduna demand tawraduna maitai da atamnana onchinduna tamthiraba lanchatharakpadagi phurup anigi marakta thoningdaba thodok sing makata na thoraktana ba nakal ani maktagi kuchu khulai sing yariba makai phagatuna makoi buddhist am tawbana langi warisin puraktuna ing tapanjilakpada mateng oigani haiduna phongdona rakpa singi matung ina illegal oiba kuchu khulai sing yariba makai phagatnaba president rule lengakna honarakpagi makata rakpada ahing amatada technopol kangpokpi chandel amasung Churachandpur gi tongan mampham singda lotchendun thalamba yamlaba khuchu khulai sing combined security force na chathaba operation singdagi pagalakpa ngamkhre hiramasagi matangda DGP Manipur gi makaidagi thorokpa cherol amana hai ngarang nongyaidagi ngasi ayuk pawbagi manungda chingi district singda security force na thibhumbagi thabak sathaki thabak ase technopol kangpokpi chandel amasung Churachandpur district ki manung hanjinba amasung chingnaba tongan mampham singda yamlaba khuchu khulai sing lotchendun thamle haiba akaknaba intelligence report amada yumpham oiduna chathakibani kusu khulai sing asigi khungu likiba security force ki joint team da Manipur police Assam rifles army amadi central armed police force ki personnel sing yaukhe joint team na thiba humbagi thabak chathabada phanglakiba kuchu khulai sing de insas rifle kunga mathoi AK series ki rifle taraga mathoi SLR kunga taruk sniper ane carbine ahum .303 rifle taraga taret 51 mm ge mortar ane MA slot rifle ane M79 grenade launcher ahum scope yawba rifle ama single shot blades loaded taraga nipan single barrel ball action rifle taraga mathoi pistol taruk .22 gi rifle ama lethot ani single bore gi nongmai kunga manga country made pistol ahum muzzle loaded rifle mari single bore gi nongmai taruk pompi kuntraga nipan amasung lethot amani hairi kusukulai asi khakta natana recover tawrokiba nomai maru amasung bomb singna 5.56 mm gi maru kunga mapan 7.62 mm gi maru humpu IED kuntra grenade tara pompi cell mapan amasung lethot grenade ani ni hairi intelligence report yumpham oiduna chingi district singda kusamnana operation chathabadagi pagalakliba kusukulai sing ase police AR army amasung central security force ki singthaningai oiba achievement ni security force sing asina ingta jilaknaba amasung miyam butangdu leitahanaba honarakli hairi police ki makaidagi su ingtappa Manipur ohenanaba honari hairaduna miyamna su police amasung security force singda mateng pangbiyu illegal arms singa mari leinaba thabak thorom natraga e-paw sing manangnakpa police station natraga central control room da pibiyu hairi senior police official singna su security gi stakeholder puna makka kusamnaduna asiguma makalgi operation sing makata na chattana honari thorang sing ase Manipur da mausa gi pibam hanjilaktuna miyam gi punchi amasung lanthung ngak senanabani
ꯐꯪꯒꯅꯤ ꯍꯥꯏꯈꯤ IDP सिंगदा लाख अहुम की फाइनेंशियल पैकेज पीगदौरी रिलीफ कैंप लेरिबा इनमेट सिंग दिसंबर फाउबदा मयुमदा हलंगनी हाइबा चीफ सेक्रेटरी की ओफम थमजगे इंटरनली डिस्प्लेस पर्सन IDP सिंगने लेरिबा रिलीफ कैंप पुनमक दिसंबर फाउबदा थोंगलोन से लगा लांजेनरकपा मियोय पुनमक मयुमदा हलंगनी हाइना मणिपुर लेंगाकना लाउथोक्रे हाइबा नुंथिल पाउसेगी चिपोंग अमा ओइरिबा वयल कातीदगी लौखटचरगा थमजबनी खुदकी ओइना मयुमदा हनबदा खुदोंचादबा IDP सिंग नौना साबा प्रीफेब्रिकेटेड हाउसदा मतम खरगी ओइना लहननबा थौरांग लौखटकनी हाइरि होटल इम्फाल दा पांथोकपा मणिपुर स्टेट कमीशन फॉर शेड्यूल्ड ट्राइब की अनीसुबा फाउंडेशन डे की थौरम यावबा लाखिबा चीफ सेक्रेटरी प्रशांत कुमार सिंगाना पौमी सिंगदा वफम असि फोंदोखिबनी चीफ सेक्रेटरी ना हाई स्टेट अमदी सेंट्रल लेंगाकना हाईवे पुनमक हांगदोकलगा मिचम मियाम अकी अखंग लेतना चतोक चसिन तौबा यानाबा थौरांग लौखटली अककनबा मतमगी मनुंगदा पखटबा थौरांग असिना मरम ओइरगा अथुबा मतमदा मिचम मियामना स्टेट असिगी मफम पुनमकता खुदोंथीबा अमत्ता मायोकनदना चतोक चसिन तौबा यारगनी IDP सिंग खुंदा लेता हनबगी थौरांग तंकक अहुम थोकना पाइखटकनी हाइना पल्लदुना चीफ सेक्रेटरी प्रशांत कुमार सिंगाना मखाताना हाई अहानबा तंककी ओइना जुलाई थाई मनुंगदा IDP सिंग मयुमदा हलननबा थौरांग पाइखटलगनी अक्टोबर थादा अनि सुबत तंकक अमसुंग दिसंबर थादना अहुम सुबत तंककी ओइना थौरांग असि पाइखटनबा पंदम थमली मसागे मयुमदा हनखिगदौरबा अमसुंग मयुमकई मांग ताक्रबा मियोय सिंगदा नौना मयुमकई सानबगी तेंबांग ओइना लुपा लाख अहुमगी फाइनेंशियल पैकेज पीरगनी मणिपुर कुमजा 2023 की मे अहुमदगी हौरखिबा कांगलुप की हाना सुनबा थौदोक असिगी अहानबा तंककता मियोय लिसिंग हुमफुगा निथोय मयुमकई मांग ताखिबदगी तोंगान तोंगानबा मफमदा हांगदोकपा रिलीफ कैंप सिंगदा सैदांगफम लौदुना लाइखि अदुबु मतुंग तारकपदा मियोय खरा मयुमदा हलनखिबगा लोइनना हौजिक IDP मासिंग लिसिंग यांखैगा तरे लोमता ngaire दिसंबर था फावबदा खुदोंचादबा मयुकनबदगी मयुमदा हनबा ngamdaba IDP सिंगना नौना सागदबा प्रीफेब्रिकेटेड हाउसता लहननबा थौरांग लौखटले लेंगाकना हिरमसिगा मारी लेनना अनौबा प्रीफेब्रिकेटेड हाउस लिसिंग अमरोम सानबा थौरांग लौखटले हाइनासु फोंदोखि सिक्योरिटी की मतंगदा पौमिसिंगना हंगिबा वांग अमगी पाउखुमदा चीफ सेक्रेटरी ना हाई लबुक यावना खुदोंथीबा थोरकपा याय हाइना चिंगनबा मफम पुनमक्ता सिक्योरिटी की मतिक चाबा सेक्शन थौरांग लौखटले कांगलुप अनिमक की लौमिसिंगना मसा मसागी लौफमदा अकी अखंग लेतना लौ उजनबगी खुदोंचाबा फंगलगनी मणिपुरदा हौजिकती पिबम खरा फगलकलाबनिना नकल अनिमक की सिविल सोसाइटी ऑर्गेनाइजेशन सिंगना पुंगनिंग फाथरगा यारिबा मखै इंगतप्पा पिबम लहननबा होनबदा अंगम मतंग पांगसिननबा होनबियो हाइनसु महांगना अपील तौखि मखाताना मिजोरामदगी म्यांमार बॉर्डर फावबा रेल लंबी सेमनबगी सर्वे तौबा लोइख्रे इरांगना मरम ओइरगा मणिपुर फावगतबा ट्रांस एशियन हाईवे मिजोरामदा होंखिबा याना लेइरे हारि मणिपुरदा थोकलिबा कांगलुक इरांग असिना मरम ओइरदुना स्टेट असिदा यामना ngalingay matamdagi ट्रांस एशियन हाईवे फावगनी हाइना थौरांग अयाम्बा पाइखटपा लोइख्रबा मतुंगदा मिजोराम रोमदा होंखिबा याना लेइरे ख्वाइदगी नौना फंगबा पाउना हाई ट्रांस एशियन हाईवे असि मिजोराम रोमता होंगनबा हौकिबा चही खरा असिदा मिजोराम लेंगाक अमदी मिजोगी लुचिंगबा सिंगना होनादुना लाई अदुगा मणिपुरदना ngasi फावबा लेंगाकनसु सिविल सोसाइटी ऑर्गेनाइजेशन अमतनसु मियंग चंगदे मदुगी महुत्ता रेलवे लाइन संगलकपदा अयत अपन कया पीदुना लेइरि मसिगी माहिना नॉर्थ ईस्ट फ्रंटियर रेलवे ना मिजोरामगी सैरांग सिविदगी इंडो म्यांमार बॉर्डर की जुरिन पुई फावबा रेल लंबी सेमनबगी सर्वे तौबा लोइख्रे हिरमसिगी मतंगदा मिजोरामगी राज्य सभा मेंबर गनलान बेनाना हाई कैपिटल सिटी आइजोलदगी हौरगा म्यांमार गा लोनबा ngंखै मनाक्ता लैबा लोंगतलाई डिस्ट्रिक्ट फावबा रेल लंबी सेमनबगी प्रपोजल अमा यूनियन गवर्नमेंट ता मंगजौना पेशिनखिबा लैख्रे यूनियन रेलवे मिनिस्टर अश्विनी वैष्णवगसु हक्तेंगना उनरगा प्रोजेक्ट असि अत्यनबा मतुंगी मनुंगदा खोंजल यांगना चथबिनबा वारी सनखिबा लैख्रे नौना सेंगदौरिबा रेलवे लंबी असि चौरांगना किलोमीटर सनीगा कुनगा हुमदोय सांगनी सैरांग सिविटगी हौरगा इंडो म्यांमार बॉर्डर टाउन ओइरिबा चिन स्टेट की बेलेटवातगी किलोमीटर अमरोम तमक लामना लैबा जुरिनपुई बेलेस फावबा रेल लंबी सेमगदबनी हिरमसिगी मतंगदा अहानबा तंककी ओइना सर्वे तौबा लोइख्रबसु अलाइनमेंट मैप की मतंगदा अरोइबा ओइना अप्रूवल लौनबा होनरी हाइना बनलान बेलाना एजेंसी दा फोंदोखि करिगुंबा रेलवे प्रोजेक्ट असि मपुंग फाना पाइखटपा लोइदबदी नकल अनिमक्ता चप मानना कानबा फंगनी हाइना पल्लदुना महांगना हाई हौजिमक्की ओइना लंबी थोंगी फिबम फट्टबा मरमना इसिंग लंबीदा पोचै होंदोक होंजिन तौबगी थौरांग लौखली करिगुंबा रेल लंबी सेंबा लोइदुना ट्रेन चेनबा हौरबदी ललोन इतिकी थबक थौरम सिंग खुबांग सौसिनबा ngamlagani इंडियाना मिजोराम फावरगा चिन स्टेट की पेलेटवा टाउनशिप फावबा थाव चिंजाक अमदी हिदाक लंथक सिंग पुथोक पुसिन तौबगी थौरांग लौखली नौना संगतकदौरिबा रेल लंबी असि लोइसिनबा तारबदी इंडिया अमसुंग म्यांमार दा कुमजा 2008 तगी डॉलर बिलियन चोंगा चंगना पाइखटपा कलादान मल्टी मोटेल ट्रांसिट ट्रांसपोर्ट प्रोजेक्टा अचौबा मतेंग ओइरगनी हाइरि मदुगी सुमतकता थौरांग असिना इंडिया की अवांग नोंपोक थंगबा स्टेट सिंग इसिंग लंबी अमसुंग कंफाल लंबीदा नोंसुप थंगबा म्यांमार की मफम सिंग लोइनना सतोक सिन तौबा ngamlagani adumoinama
Myanmar hojik thokliba wathok asina maram oiraga Kaladan multi model transit transport project chawna khurau thangli Myanmar gi military junta ga Arakan army ga kan mongda khut thongnarakbana maram oiraga project asi makata na pakhatpada khudongsa daba kaya marum mayoknari Arakan army na Myanmar gi maru oiba mafam kaya khudum chankiba maramna Kaladan project ki thabakta apan pire haina report amana phongdarli nauna phampai gi Russia gi makok thongba Navy commander Ukraine lan mi singna hatkre hairi Russia Navy gi maikaida nauna President Vladimir Putin na Deputy Commander in Chief ki hapkiba kuidriba Mikhail Gokopu Karkas region ta Ukraine gi maikaidagi chatrakpa strike amana hatkre haina Russian military gi blogger amagi maikaidagi phongdarli blogger adugi paulai khraba matung Russia gi Ministry of Defense amasung Karkas region gi Governor Oleg Ozimia pona masagi chahi nifugani shuraba Commander Gokop siri haiba wafam phongdarli mahak asi chahi asigi March kungani panda Putin Pacific Fleet Naval Infantry ki 155 suba separate guards brigades ki commander oirambadagi Russian Navy ki deputy commander in chief ta promotion pi kibane mahak sikiba asina Ukraine force sing gi achoba mai pakpa ama oiri mamang tagi hauna Russia gi force sing na Ukraine gi nongpok thangba mafam sing da akan ba pressure mayok na duna leirakpani marag asida Russia na su Ukraine gi tongan ba city sing da misalamadi drone season duna chathakiba attack sing da asiana kaya yauki hairi amaronda US na Ukraine gi damakta pigani haina toramba misal gi segment ama Trump administration na athingba thamlakhiba aduna chawna mangjaba ama leirakli maduna maram oiraga Ukraine Europe ta mateng thamlakli hairi makhata na ahingda Palestine macha mogdaga mari hatkhiba adu tharaga pung nipunipan gi manungda Israel gi strike na punna miyoi chahum sikre hairi Israel gi maikaidagi ngarang ahing chathakhiba air strike amasung nomai kapagi thodokta Palestine macha mogdaga mari sikhiba adu tharaga pung nipunipan gi manungda punna miyoi chahum hatkre haina Gaza media office ki maikaidagi phongdaroli US ki Donald Trump na luchingduna Gaza da anoba ceasefire ama thamnanaba Israel gi Prime Minister Benjamin Netanyahu gi maikaidagi ayaba leiri haiba wafam phongdokpada ngai ngarang ahing Gaza gi tongan wafam singda Israel na support tauba America gi organization na semba Gaza Humanitarian Foundation dagi chana thaknaba loba LAKPA miyoi manga hatkibaga loinana atopa marfuga mapan amana tongan wafam da sikibani air strike ngasi ayuk anganbada miyoi taraga manga Mawasi Jonta hatki hairiba mafam asi lanjenariba Palestine macha kaya ama changjapam loribani Israel na samrakliba Gaza Humanitarian Foundation gi chana thaknaba amadi atopa polam kaya pinanabagi namada mara leitaba Palestine macha kaya ama hatpham oirabra haina achobu wang ama lakli Israel na satharakpa strike sing aduna apunba Gaza gi missing million 2.3 gi manungda chada mogdadi mayum makai thadoktuna chenaribani makoina Hamas ta maral siraduna micham leiba mafam singdagi makoi tamna attack chathanaba lalong kaya sille hairi makoi bu target tarokpada micham khara sibagi thodok sing asi thoklibani Trump na pukhalakpa numit humphuni gi ceasefire asi Hamas gi mekaidagi su haus leiriba phibam asi hena suksin dringagi mangoina na yahobana chumi haina Trump masamakna phongdokkibani adubu ceasefire adugi proposal Hamas ta yogdringaida supna gi pungni phuni pangi manungda Israel gi strike na Palestine macha chahum hena hatpagi thong chatharakli hairi makhata na China na landarakpada ngakthoknabagi sem saba oina Taiwan da lami amadi micham gi oiba drill chathagadawri hairi matam sangnadagi China na Taiwan bu loksinanaba makhoi gi mekaidagi singnaba kaya chathaduna lakli madugi manung channa anakpa mafam singda military gi oiba exercise kaya pangthokli karigumba China na tasengna landarakpada Taiwan ngakthok sanaba sem saba oina laibak adugi oina khwaidagi chawba lanmi amadi micham yauna drill pangthokadawri hairiba drill asi July 8 gi numidang tagi hauraga numit 10 ni chupna pangthokadawri bani maduda active military nattaba reserve ta laiba miyoi liseng kunganithoi romsu saruk yagadawri hankwang exercise haina khangnaba drill asi Taiwan street ki mafam ayambada pangthokadawri bani hairiba mafam asi Taiwan gi matangda China amasung USA ani gi marakta lanthengnarakpa yaba mafam ama oiribani panba yabadi US na Taiwan bu lebak amani haina recognize tawdrabasu political amasung economic gi hiram kayada chawna mateng pangduna lakli maramaduna US ki logi matung ina Taiwan da atopa lebakna attack chatharakpada USA gi makaidagi mateng pangbai basi soidrabani Taiwan gi defense ministry gi makaidagi phongdorakpada makhoi gi active lanmi maseng watpana reserve ta leiba miyoi kya amasu drill asida yongadori bani hairi